ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯒꯦ ꯈꯟꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯇꯧꯕꯗꯕꯨ ꯑꯩ ꯈꯟꯖꯥꯟꯅꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯝꯖꯗꯕꯅꯤ ꯇꯧꯕꯗꯕꯨ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝ ꯊꯝꯖꯔꯒꯦ ꯈꯟꯗꯨꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯏꯕ ꯑꯦꯗꯚꯔꯇꯥꯏꯁꯁꯤꯡ ꯃꯗꯨꯅ ꯑꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯩ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯣꯏꯔꯒ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯚꯤꯗꯤꯑꯣ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯄ ꯍꯧꯔꯛꯑꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯌꯦꯡꯉꯤꯉꯩ ꯃꯅꯨꯡꯗꯁꯨ ꯑꯦꯗꯚꯔꯇꯥꯏꯁꯁꯦ ꯊꯣꯛꯏ ꯃꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯍꯜꯂꯣꯏꯗꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯄ꯭ꯂꯦ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯐ ꯊꯝꯃꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯈꯤꯇꯪ ꯇꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯃꯤꯡꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯂꯤꯡꯀ ꯑꯩ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯒ ꯃꯗꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯏꯟꯁꯇꯣꯜ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯃꯈꯥꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯃꯁꯨꯡ ꯀꯃꯦꯟꯇ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯒꯤꯁꯨ ꯃꯗꯨ ꯏꯟꯁꯇꯣꯜ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯏꯟꯁꯇꯣꯜ ꯇꯧꯅꯕ ꯇꯧꯖꯔꯒꯦ ꯁꯣ ꯑꯩꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯤꯁꯤꯗ YouTube 14.21.54 ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯁꯤ ꯏꯟꯁꯇꯣꯜ ꯇꯧꯔꯅꯤ ꯃꯁꯤ ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯃꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯗꯨ ꯑꯦꯗꯚꯔꯇꯥꯏꯁ ꯑꯃꯠꯇ ꯊꯣꯛꯂꯛꯑꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟ ꯄ꯭ꯂꯦ ꯌꯥꯒꯅꯤ ꯄꯤꯛꯆꯔ ꯏꯟ ꯄꯤꯛꯆꯔ ꯃꯣꯠ ꯌꯥꯒꯅꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯁꯦꯜ ꯇꯥꯟꯖꯔꯤꯕ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯁꯤꯗꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯗ ꯑꯩꯅ ꯀꯜꯂꯛꯇꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯑꯦꯗ ꯐ꯭ꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯗꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯤꯡꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯁꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯣꯄꯟ ꯍꯥꯏꯕꯁꯤ ꯅꯝꯕꯁꯨ ꯌꯥꯔꯦ ꯗꯟ ꯍꯥꯏꯕ ꯅꯝꯕꯁꯨ ꯌꯥꯔꯦ ꯗꯟ ꯍꯥꯏꯕꯁꯤ ꯅꯝꯃꯒꯦ ꯗꯟ ꯍꯥꯏꯕꯁꯤ ꯅꯝꯃꯦ ꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯆꯤꯡꯊꯕꯤꯔꯛꯑꯣ ꯃꯈꯥꯗ ꯌꯨꯇ꯭ꯌꯨꯕ ꯊꯥꯕ ꯑꯃꯒ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯕ ꯑꯣꯏꯕ ꯑꯃꯒ ꯑꯅꯤ ꯌꯥꯎꯔꯦ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯕ ꯑꯣꯏꯔꯤꯁꯦ ꯃꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯔꯨꯠ ꯐꯣꯟ ꯔꯨꯠ ꯇꯧꯔꯕ ꯐꯣꯟꯗ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ ꯃꯈꯣꯏꯒꯤꯒ ꯔꯨꯠ ꯇꯧꯗꯕ ꯐꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯒ ꯇꯣꯉꯥꯜꯂꯤ ꯑꯩꯒꯤ ꯑꯃ ꯌꯥꯎꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯑꯉꯥꯡꯕ ꯑꯣꯏꯗ꯭ꯔꯤꯁꯤꯅ ꯃꯁꯤꯅ ꯔꯨꯠ ꯇꯧꯔꯕ ꯐꯣꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯕꯁꯤꯅ ꯔꯨꯠ ꯇꯧꯗꯕ ꯐꯣꯟꯗ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯄꯥꯏꯕꯤꯔꯤꯕ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯒꯅꯤ ꯁꯣ ꯏꯟꯁꯇꯣꯜ ꯇꯧꯔꯦ ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕꯁꯤ ꯆꯪꯉꯦ ꯌꯨꯇ꯭ꯌꯨꯕꯁꯤ ꯆꯪꯂꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯦ ꯃꯁꯤꯗ ꯃꯌꯥꯝ ꯊꯣꯛꯂꯤꯕꯁꯤ ꯗꯤꯁꯃꯤꯁ ꯇꯧꯕꯤꯈ꯭ꯔꯣ ꯗꯤꯁꯃꯤꯁ ꯇꯧꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯄꯤꯛꯆꯔ ꯃꯥꯟꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯌꯥꯎꯔ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯠꯇ ꯂꯥꯁ ꯀꯣꯔꯅꯔꯗ ꯁꯤꯗ ꯅꯝꯕꯤꯔꯣ ꯁꯤꯗ ꯁꯣꯔꯤ ꯁꯤꯗ ꯅꯝꯕꯤꯔꯣ ꯁꯤꯗ ꯅꯝꯕꯤꯔꯒ ꯁꯥꯏꯟ ꯏꯟ ꯇꯧꯕꯁꯤ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯟ ꯏꯟ ꯇꯧꯕꯁꯤ ꯃꯁꯤꯗꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯇꯥꯛꯊꯣꯛꯆꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯃꯁꯤꯗ ꯍꯦꯛꯇ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯒ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯣ ꯁꯤꯖꯤꯟꯅꯕꯤꯗꯕ ꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯃꯗꯨꯃꯗꯤ ꯑꯩ ꯇꯥꯛꯊꯣꯛꯆꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯁꯥꯏꯟ ꯏꯟ ꯇꯧꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯍꯥꯎ ꯇꯨ ꯁꯥꯏꯟ ꯍꯥꯏꯔꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯃꯃꯤꯡ ꯌꯨꯇ꯭ꯌꯨꯕ ꯚꯦꯟꯁ ꯀꯧꯏ ꯁꯣ ꯁꯤꯗꯩꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯕꯁꯤꯗ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯄ꯭ꯂꯦꯕꯦꯛꯇ ꯑꯣꯜꯋꯦꯁ ꯑꯣꯟ ꯂꯥꯛꯑꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯣꯐ ꯊꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯟ ꯊꯝꯕ ꯌꯥꯏ
background da thamba hai si kai gumba akoina isai khatang tage video si yeningdre haiba taragasu video de hanjana jan yengmudi no aiti isai si khatang tage haiba taragasu phone screen ji muthallaga tabe ana gidamutani so always on thamjare cancel back then autoplay si off the view video hen chahaning da taragadi adu isai gumba taba taragadi autoplay si ka adum on to ba kashu kaide then aduga makhagi autoplay on home asidane off thambiro so yare yarni ya sidagi disi makhata bade aduga dark theme pabi taragadi amu theme pabi taragadi dark theme ma hujita masi on to biro then limit mobile data uses sina HD yengning da taragadi wifi khatang da yengba yana mobile data da ti cha da na ba gi dam ta di stream only HD have se basi to gadamni picture in picture mode se on to ba taraga di aina Facebook pai taraga su nakan da video do dum thoga dum yengba yagani so back ya thole isai ama hairage Manipuri songs 2019 later I say just has a background plate yana badu I hijack screen message again Asumana din background da play tawi agane do advertise lakpa habdu masana laroi mathang gisu dum yengbiu no advertise then we have the facility of background play so and aduga ai makhada aigi video sigi description da hojiki hairiba video hairiba application asigi link download link adu soidan hapcharake mayam yam noi jare ai video si wi yengbiriba mayam punamapu amukhan thagachari aduga adomna atopa singbusu khangbi haningba taragadi hairiba video si share to view amati video si like to view aduga ai channel asi haujarakta ngai ri aduna subscribers su amata yaugda boy hujik se aduna kitang mayam gi mateng kitang logjage mayam na yaragadi video si subscribe su to view thagachari